अहानवदा सोशल मीडिया वीडियो थादोरक्तुना वायरल ओइरक्ली लौदा मसागी थबक सुजब सत्वा मियोय सिंगदा सोमुन कुकी बेलेजर सिंग नोमै कापसिलक्ली हाइना तंकुल सिंग मराल सिरदुना वीडियो अमा सोशल मीडिया दा थादोरक्ली हाइरिब थाउदो सिंग असि अयुकी पुंग 9 मुक ताब मतम थोखिबनि हाइनासु रिपोर्ट तौरी क्यामुक सुमना पाव हाइबदु मैम खाता हाइमिनसि लंगा hi spay ho mai wanga langa hiam mon thal la la ying he chỉ này vì ấm này vì lại là không an ka ven ka ve thái này để con mình thế spay ho ke kai su ta hola ai la chi go ha là Rengma student union gi maikei digi ngarang April gi tang hum English ngani gi kun ga taruk ta akan mamongda condemnation letter ma thadurakli hair bisirol sta palibana semen yo district ki manung sanba phenda village gi thabak sujaba unemployed youth anikhak Rengma community gi manung sana lairiba hairiba member ani asi akan mamongda फुसैबा अमसुम physical assault harassment अमसुम extortion सथरकबु अकन ममोंगदा रेंगमा student union RSU gi maikeदigi condemn torokli हाइरिबा थौदोखि हाइरिबा सि इम्फाल द लाकपगी लंबी हाइरिबा मार्च की तांग कुनगनि थु इंग्लिश ngani ga kunga taruki numidaang thukiba thaudo amani हाइरिबा मियोय सिंगसिना यामना अपिकपा कारबार मसा में हिंगनगी दमकता योंगसाक योनबगी थबक तौबनी हाइरि हाइरिबा थौदोसिना मार्च की तांग कुनगो हुमदोइगी अंगनबा मतमदा काइथेल मानबी अमसुम सरपाइमना कांगपोबी डिस्ट्रिक्ट की मनुंगसना लैबा हाइरिबा जगा सिदा मसा खंगदबा मियोय खरना लोगी वांगबदा हाइरिबा थौदोवत physical assault yauna satharakhibani hairi maka satharak point hairiba miyoy singa sina hairiba victim singa sibu forcefully mafam jaga khangdabada makoina illegal detention sathabaga loina physical assault satakhibani hairi loina makoida paisa pigadabani haibu wafam yauna futhokibani makha tana makoida harassment physical assault amasum makoida yorakpa posai khudi maksu rob tawikhre hainasu paisa amasum phone yauna huran khibani hairi हाइरिबा थौदो असिबु अकन ममोंगदा RSU gi maikeidigi condemn tawrakhibani makha tana lup asina demand tawraduna हाइरिबा लंबी सतोक सिन तौबा मतमना सेफ्टी ओइना बा मसुम lalon itik tawduna sasariba minomagi kusuman tanjariba miyoy singda siguma thaudo wathok singa si amhona thoktana ba wafam su phongdorakli amaromna thajaningai oiriba pawmna hairiba thaudo si Kuki UZ singna kangpokpida satakiramba yai haibasini loinana Nagaland gi lakpa naga singa si risk heleba wafam yaunu su phongdorakli amaromdana se minister Kemsan gi Jiribam khongsat ki Paudama ma tentakta mayam thamjagi Jiribam da CM Kemsan thungkhri Manipur gi minister Kemsan bu Jiribam da thungkhri Jiribam civil amadi police administration gi makok thongba amadi lamdam adugi miyamna harautiam okre hairi Meghalaya da infiltrator sing tribal nupi lauduna power paine ba hotnari Amit Shah Assam gi Golpara district laiba Dudanoi college ta NDA gi mirep singi campaign ta over the union home minister Amit Shah saru ya khibada Meghalaya gi Garo Hills ta lonia da ba mona sangsilakpa infiltrator sing na maphamadu gi tribal nupi sing lauksinduna political power paine bonari asigumba thawung sing si yengsilaudravadi Assam gi Golpara da su satharakpa yai haina phongdokri Congress to onsiladun Amit Shah na hai matam sana Congress na tribal singi welfare amadi development thausadana lakhi Congress na mikal gi campaign taw matamda ngasi phawbda tribal singi sakot khongthangi wapma mata phongdokhiba laiti kariguma miyamna BJP da thajaba muhana thambirabadi Assam gi district khudimakta dairy facility amamam phangani amasum tribal yumthong khudingda iroi amasum sanna singba livestock singpigani Masidanatra tribal imung singda free ration scheme amadi kindergarten dagi postgraduate level phabu mahitama soidana phangani matam punamakta BJP na illegal immigration ki mayukta khongpham sena lepkani party asina lam khopsin ba mipung kudimak tak thokhiduna infiltrator free oiba lamdam ohengani haikena su pausta makhatari Iran ki US F-35 kap khaikre haina claim tokre US ki maikei dagi karimata haidri Iran ki Islamic
Revolution Guard Corps IRGC na mayai thangba Iran gi airspace the US ki F-35 fighter jet ama makhoi gi air defense system sing na kap khai khri haina Iran nimita phongdokri IRGC gi official outlet Sepa News na phongdokhiba amasum aircraft adugini haiba photo sing su yauna statement amada IRGC na ki aircraft adu IRGC gi air space division na operate tauba advanced air defense system singna kapkhai hipani jet adu Laken hit squadron gini haina statement adun hari Laken hit squadron hairiba si Britain gi RAF Laken hit taliba nifuga nipan suba fighter wing bani aircraft adu kaidringai da pomtoi toi ki haina statement adun haki IRGC na haki pilot adugi laibak tambangamdri jet adu hek pan baga pokhai kiba maram ni hingna natragana tek ta kaidana songthokpo oigadaba mandi United States ki maikei digi khudak ki oina wap mamata phongdokhidi March taraga mapanda IRGC na makogi air defense system sing Iran gi mayai thangma sarukta US ki F-35 ama kapki amasum aircraft adu sathina akai toithokhi haina phongdokhi US military na kona statement amada F-35 ama Iran lana combat mission ama pair matung emergency landing tokhi amasum pilot adu tek takaidana lei haina phungdokhi February 19 Israel amasum United States kusamnaraga Tehran amasum Iran gi atai city singda attack sing tawduna Iran gi supreme leader Ali Khamenei amasum senior military commander sing amasum civilian sing hatki Madugi laman khumduna Iran Israel amasum Middle East laiba US ki base singda target tawduna missile amasum drone sing kapsinduna lakli hainasu paus ta makhatari Iran gi armed force sing lana si haukipa matamdagi makoina leba si air space ta yingna bagi fighter jet makal mayam kap khai khrena su phungdorakli Samu gi attack sing da miyo hum siri Jharkhand gi Ramgarh district ngarang tuan ba samu lamsa sing gi attack da miyo hum sikre haina police na phungdokri police officer amana phungdokpi gi matuina thawdok sing adu Ramgarh district ki Gola police station gi manung sana laiba banda amasum murpa khunda thokibani maknai khi samu lamsa sing gi attack adu da banda khunda miyo ani sikibaga loinana murpa khunda na miyo ama sikhi Banda khunda laikhidraba miyo singadu gi maming Diras Kumar sai kun truk amasum Google Boyan kawi hain phongdok ladunam haknai khi komana patratu taundagi ne amasum Boyaina murpa khunda gi ni murpa khunda laikhidraba miyo eduna Samdep so sai humdraga humde kawi amasum khun adu maktadagi hain sumakna makhatana su phongdokri official dun haki postmortem taunam gi dama asibak sang ahumak government hospital amada thakri Divisional Forest Officer Ramgarh Nitish Kumar naki samugi attack sing da laikhidraba sing adugi imung sing da makoina khudaki oiba mateng oina lupa lising kungamanga pikre anisu paus ta makhatari Jiri da CM lakpagi sport myam se lore ha du de ko jo hangara na chatpi ge ai mi bo ahing da oira su chatpi ge bo ayu nu hinga di to khone aja siya jam se adu ga ma hai doi ne makha da la ai chapda kashtau de na hai doi ne ba na chapda na sport myam gari myam se la ga di ahoi khong jala su ngam mani si ai de adu ne hai se mai na ina bi de khoi khong do chappa ngam mani adu mathak da ahing nong dai khang da na ko pangcha chappa ngam mani su main bu chaladi mane imphal le bu mi le hori bo siga lai ba mayam se koi akhoi jiri da lai ba mayam security mayam imphal le hori ja ro imphal am le hawda na pharak ta jani siga lai ba gari mayam se Oire ni asi hawba dai nandri ne ba hawba tang khai la ga ne ba mang da gari yankhai mu chakhra ga ne ba mamang da gari yankhai mu chakhra ga ni namjare ise asi oira ga di akhoi ahing osu lakpu ngamina mane du ju khong na hai badi hai dori ne mana ai bai rot la ai ai wona ga stero te na ai na chappa jare hai doi ne ambulance yaure fire brigade yaure hoje forest department yaure lo press yaure loi shure ana si oi de khu ahing da chappa ngamoi dra ne hangala na chatpi ge hai hangala na chatpi ge no mo da ahum la mai chatpi ge bo ai chale ke su tau de hai bo gumba Ayo magi kan masih jauh ni. yang CIP ke jauh CIP, MR, IRP, police,
lối xu đấy Manipur Rifle Cái nơi hè gari cứ dám Central mà Force siêu dùng này ambulance kia nó dùng yao đi chứ ashigi bu dùng này khôi rút máy nó phụ bị ra cái đi cái đầu bên ngầm mồi chật bạc khôi đi da hồi đi lùa ra thì máy nó bay đấy pha là li hậu đi ra rồi